ngasi ayu phone ki tuan masi phone singdigi maruiba pausing khonggacharaga mayamda share tawjage ahanbada Manipur da bird flu sandorakpagi singnaba leire Thabal district ki manungda leiba salungpham kangthok chawda paktaknana yen sire Manipur gi tuan ba mafam khra da yumda yokpa yen kaya marum pak sana sirakpadigi state asida bird flu amuk sandorakrabra haibagi singnaba akiba leirakle haukiba numit kharani gi mamangda Thabal district ki manungsana leiba salungpham da African swine fever na maram oiduna okya siba thenakibadigi mafam asigi akoibada ok yonba madi ok puthok pusin tawbagi thabak thingduna leiringai ser asida yen kya paktaknana siba horakle hairi African swine fever na maram oiduna ok kya sibadagi awaba sa thingmayoknariba khunjasing asida ngasi amuk paksana yen kya siba thingnabasina hena khudong chadaba mayokna hale asumna yen kya paksana siragliba asi bird flu na oiramgadra haibagi singnaba leiri haina mafam adugi khunja kya na phongdoknarakli wafam asigi mari leinana salungpham da ok yen loibagi thabak tawba miyoi amaga pauksi asiga wari sanabda magna hai salungpham gi akoibada ok kya siriba si African swine fever haiba laisat amana ni haina veterinary department na thasigi anida lakthokibaga loinana mafam asigi akoibada ok yonba amadi puthok pusin tawba thingduna lakibani department asigi official singna ok sing siriba sigi lokhat pamtokpa section thorang sing lokhat le haina press media singda phongdokibas leire asoba farm singi oinadi ok sing sibagi report department sida pikhatpa amadi khongpat kiba thingnari adubo yum da ok loiriba sing asigi oinadi ok sing siba yoroklabasu loiriba imung singna miyoi singna department da pau pirudaba amadi department asu thijinba laktana leiri asumna sa san loiduna hingnaba honajariba khunja sing asida asoba saithing ama mayoknaringai ser asida ngasi ikhang khawduna khulasigi akoibada yen sing park sana siba thengnaba si yamna lebak thibane khulasigi laikai kayada ngasi khaktada yen sanirom siba thengnare maru oina salungpham kangthok chawda leiba miyoi amagi yen gi farm da ngasi ayuk khaktada yen humpu hen siraga leiramle hairiba siba yen sing asi bird flu na maram oidun sibu oiramgani haiduna phumjin khre haidena su pawsina makhatana phongdorakli makasa tharak poina to paw amana mulamai sakhibadigi Mount Iso maru koklaba chingjawga manakre haukiba kumja English kungi December kungi mapandagi mai sakpa horakiba Juko Valley amasu masigi akoibda leiba chingsang pareng singda sagliba lamai kanba ngamagi phibam uba phangdri khwaidiki chawba amasung wangba chingsang pareng ni haina launariba Mount Iso maru koklaba chingsang manakre haina ngasi phongkiba sifong singda phungloknaragli atopa paw amanamo Namphalong yauduna border threat hanglagani COVID-19 gi laiset asina maram oiduna haukiba kumja English inganiga kungi March thadagi thingduna lakiba Indo-Myanmar border threat hayengdagi hanglagani haina tamu Merchants Association of phongdokre haina Myanmar Times da phongba paw amana hairi adumapu haukiba sai English inganiga kungi December kuntrara Myanmar gi tamu district administrator Kwa win una order ama talk to na say asigi satliba January kuntraga mate fawba border threat asi makhatana thingigani habu wapam adu haujuk phawi oina handokpa leitri Myanmar Times phongba pawsigi matungina hayengdagi India amade Myanmar lebak ani asigi marakta lalon itiki thabak hawrabasu covid ke laisat asigi section tharang lokhatpa oina hiram kyada ahongba leigani hairenasu pawsina makhatana phongdorakli atopa pawmanamu maira paibising sentan baromda onsilasi CM Lamdam asigi ima ibel singna maira paiba tokpiro sentan baromda mai onsinduna setmilon phagat hanana ba hotna baromda mai onsilasi haina chief minister N Birena phongdokre Bishnupur Bazaar pangthapam ahum Moirang Bishnupur amadi Nambol sagadaba ima kaithel ahum amadi Khoijumanda lupa crore ahum rom sangna sagadaba cold storage amadi collection unit ki urep uyum tambagi thoramda chief minister na hai lamdam asida maira paibi ima sing thokibasi Sifai amasum khulai paibising misam miyam ot naiba madi tathi tawoina tawba matam yumdagi singthoklaga phaba hatpa tuppa matam aduda maira paibising tangai fadana leiramani hujikti ima maira paibising sondanaba masa masu sembagi thabakta oina miyeng thamnaragle hujikti state asigi law and order phagalabanina maira paibi toklaga isa issue singda afaba chinjak pijanaba mapuroibasing masa mau phana lehananaba sel tanbagi lambida sangsilasi haiki loinana mob justice sathaba thinglasi haiki
ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯉꯁꯤ ꯎꯔꯦꯞ ꯎꯌꯨꯝ ꯇꯝꯂꯤꯕꯁꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯃꯤꯌꯥꯝꯗ ꯁꯤꯟꯅꯒꯅꯤ ꯉꯁꯤ ꯎꯔꯦꯞ ꯎꯌꯨꯝ ꯇꯝꯂꯤꯕꯁꯤ ꯅꯝꯕꯣꯜ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯏꯃꯥ ꯀꯩꯊꯦꯜꯁꯤꯡꯒꯤꯅꯤ ꯂꯣꯏꯅꯅ ꯅꯣꯅꯦ ꯇꯦꯡꯅꯧꯄꯥꯜ ꯐꯦꯔꯖꯣꯜ ꯁꯦꯛꯃꯥꯏ ꯀꯪꯂꯥꯇꯣꯡꯕꯤ ꯄꯥꯂꯦꯜ ꯀꯥꯝꯖꯣꯡꯅꯁꯨ ꯀꯩꯊꯦꯜꯁꯤꯡ ꯁꯥꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯃꯔꯛꯊꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯍꯦꯜꯊ ꯀꯥꯔꯗ ꯂꯧꯅꯕ ꯄꯔꯦꯡ ꯂꯦꯞꯈ꯭ꯔꯦ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯂꯥꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯑꯗꯨꯗ ꯉꯁꯤ VIP ꯄꯥꯔꯇꯤꯁꯤꯄꯦꯟꯠ ꯑꯃ ꯌꯥꯎꯕ ꯃꯤꯌꯥꯝꯅ ꯎꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯁ꯭ꯀꯤꯝ ꯑꯗꯨꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯏꯟꯊꯣꯛꯈꯤꯕ ꯋꯦꯁ ꯕꯦꯡꯒꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯃꯍꯥꯛꯀꯤ ꯍꯔꯤꯁ ꯆꯦꯇꯔꯖꯤ ꯔꯣꯗꯇ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯀꯤ ꯃꯅꯥꯛꯇ ꯗ꯭ꯋꯥꯔꯦ ꯗ꯭ꯋꯥꯔꯦ ꯁꯔꯀꯥꯔ ꯒꯚꯔꯟꯃꯦꯟꯠ ꯑꯦꯠ ꯌꯣꯔ ꯗꯣꯔ ꯁ꯭ꯇꯦꯠꯀꯤ ꯂꯣꯀꯦꯜ ꯕꯨꯠ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁ꯭ꯋꯥꯁꯊꯤꯌꯥ ꯁꯥꯁꯊꯤ ꯀꯥꯔꯗ ꯑꯗꯨ ꯂꯧꯈꯤ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯦꯂꯦꯟꯖꯔ ꯑꯃ ꯑꯣꯏꯔꯤꯕ BJPꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯑꯆꯧꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ngasi ayuk pung 13:30 tabada private amasung government hospitalsingda lemna layengba yahalliba cashless scheme amasum imung amada lupa lakh 5 gi health insurance amagi damak mahaki card masamangna lawnaba minister na miyam go loinana pareng lepo ukhi haina su paw sina makhatana su phungdorakli tamna nuaitaba thawdo amana punjab ta yumda nupi masa nupi ani sina phangle Punjab ki Sangru district masagi sei kuntra surabi nupi amasu mahaki angang oiribi masa nupi ani makhoi mayumda sina phangle haina ngasi police na phongdokre Baljit Corona Sarbon khunda magi mayumda ningthokabagi numidang oiramda ceiling fan amadagi tharu yalaga leiramki haina Sangru Deputy Superintendent of Police Satapal Sharma haiki magi masa nupi sahi mari tangai dibi Arsunur Kor amasum sahi anita ngai ribi Birasat Korna phamung amagi mathakta shiraga leiramki haina police na haiki haksang sing adu thabaktage halakhiba nupi adugi mapuroibana ahanba urakhibani haina su pawsina makhatana su phungdorakli Lushilakpoina Manipurgi maruoiba pawng tanga memna hapsaramge ama bel pikre marina police custody ta rima lokre ngaranung thilpung amarom tarakpada Agartala dagi Indigo flight number 6E 365 ti Impal airport sahi mapandagi tarahumdai fawgi manungda leiba pigliba nupa masa ama amasum nupi masa ahum trafficking tawduna purakhibani haiduna lokhatpa case ka mari leinana faraba nupi mari amasum makhoibu okpa lakhiba nupa amaga punna miyoi mangagi manungda ama ko na bel pikraba matungda lemhauriba accused ni haiba nupi ahum amasum nupa aduna police custody da rima lokre haiba pawmasung ngasi phonggiba sifongsinda phongdongnaragli amasum police custody da ngasidagi hauraduna thasigi nipan fawon numit mari nigi oina remand laukraba case asigi accusing ni hairiba miyoi sing aduna Nagamapal Kangjabi leirektagi aribam Sunita sai yankhaiga manga mapuroiba laikhidraba aribam Dayamo Golmang Tera yengkhom laikai diga akoizam Kalpana Sanu sai kuntragani to apokpa AK Lokesor Maitei West Tripura gi Samalat Parasbil Khawai block ki Mauza Gram Panchayat Gaurangargi Joy Lakshmi Data Sei Kuntragamari Mapuroiba Rajkumar Data amasum Nagamapal Phagoi Sangbam Laikai digi Hazarimayum Sanjit Sharma Sei Yakhai Mato Apoppa Laikhidraba S Moduni Hairinasu si Fongsin Makhatana Phongdoraglen thing Loshilakpoina mem pawng tanga share tawjaramge room heater dagi carbon monoxide poisoning dagi sikhre Jammu and Kashmir gi Bararamura district ki Patan area da matai manau amasu makhoi gi sei manga suraba masanopa makhoi masagi yum manungda ngasi siraga leirama thenekre Muhammad Makabul Lone magi nupi amasum masanopa adu tumlingai da sibo igani thajai ahanbagi thijinbada makhoi room heater amadagi tholakpa carbon monoxide na poisoning thokanduna sibo igani haina district official singna haikenasu pawsna makhatana phongdoraglen thank you